Mairapaibi Ima Singh Chief Minister N. Birenga Unaduna Assam Rifles Lokthokna Bataksin Kre, Chadli Batha Asigi Manungda Assam Rifles Lokthokuna Atopa Force Namahud Silagani Haina Chief Minister na Thazaba Pirakle Hairi. Center Lengaw na ayaba pirabadi numit nini gi manungda Chin kuki narco terrorist singbo Manipur khakta da natana India pumbadagi takthokpa ngamgani haina Rajasthan ge social activist advocate Ramendra Rathore na lauthokre. Manipur daso ngasi World Suicide Prevention Day gi thoram pangthokre matam chana counseling amadi awareness pirabadi suicide tegi kanbang ngammi haina National Health Mission Manipur gi State Mission Director Dr. Somorjit Ningobam na phongdokre. Amasong Russia gi Kazan City da pangthokpa 38 lak suba Kazan International Muslim Film Festival da Manipur gi sangnaraba filmmaker Romi Maitai the Best Director gi mana pirakle.